ꯆꯥꯝꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝ ꯏꯪ ꯇꯞꯆꯕꯤ ꯊꯥꯖ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯕꯨꯡꯒ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯕꯨꯡꯗꯨ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯊꯥꯖꯒ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩ꯫ ꯊꯥꯖꯒꯤ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯖꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯊꯥꯖꯒꯤ ꯃꯕꯨꯡꯗꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ꯫ ꯊꯥꯖ ꯍꯣꯏꯒ ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯊꯥꯖꯒꯤ ꯃꯕꯨꯡꯗꯣ ꯃꯃꯤꯡ ꯁꯨꯔꯖ ꯀꯧꯏ꯫ ꯁꯨꯔꯖ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯤꯕꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯅꯣꯡꯃꯇ ꯍꯪꯂꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯨꯔꯖꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ꯫ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯦ꯫ ꯃꯃꯥꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯅ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯀꯦꯅ ꯌꯦꯡꯕꯗ ꯏꯟꯖꯥꯡꯗ ꯊꯥꯛꯅꯕ ꯊꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯖ ꯃꯕꯨꯡ ꯁꯨꯔꯖ ꯍꯣꯏ ꯇꯞꯅ ꯂꯥꯛꯏ꯫ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯂꯦ꯫ ꯃꯅꯝꯃꯗ "ꯏꯅꯝꯃ, ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯀꯦ ꯇꯧꯔꯒ ꯊꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯊꯨꯝ ꯈꯤꯇ ꯂꯧꯒꯦ." ꯃꯅꯝꯃꯅ "ꯇꯨ ꯑꯗꯨꯗ ꯂꯩꯕꯅꯤ" ꯋꯥ ꯁꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯁꯨꯔꯖ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯨꯔꯖꯅ "ꯑꯦ ꯊꯥꯖ, ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯊꯥꯖꯅ ꯈꯨꯝꯃꯤ, "ꯗꯗꯥ, ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯀꯦ ꯇꯧꯔꯒ ꯊꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯈꯤꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ." ꯁꯨꯔꯖꯅ "ꯑꯣ, ꯂꯧꯔꯣ ꯂꯧꯔꯣ, ꯑꯗꯣ ꯉꯥꯏꯈꯣ, ꯏꯃꯥꯒꯤ ꯆꯥꯅꯕ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯄꯨꯈꯣ" ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗ ꯍꯥꯞꯄꯒ ꯄꯤꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯠ ꯃꯨꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤꯅꯣ? ꯁꯤꯗꯤ ꯉꯁꯤ ꯆꯥꯅꯕ ꯅꯠꯇꯦ, ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯝꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯨꯔꯖꯀꯤ ꯃꯈꯨꯠꯇꯒꯤ ꯉꯥꯗꯨ ꯃꯨꯜꯂꯤ꯫ ꯁꯨꯔꯖꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ" ꯍꯥꯏꯔꯒ, "ꯊꯥꯖ, ꯁꯤꯗꯤ ꯉꯁꯤ ꯆꯥꯅꯕ ꯅꯠꯇꯦ, ꯏꯕꯨꯡ ꯍꯌꯦꯡ ꯂꯩꯔꯒ ꯄꯨꯔꯛꯑꯒꯦ, ꯏꯃꯥꯒ ꯅꯪꯒ ꯍꯥꯎꯅ ꯆꯥꯎꯀꯣ." ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯔꯛ ꯊꯠꯂꯦ, "ꯆꯥꯅꯤ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯎꯗ ꯋꯥꯗ ꯄꯥꯟꯕꯗꯧꯅ." ꯊꯥꯖꯅ "ꯌꯥꯔꯅꯤꯗ ꯇꯥꯆꯧ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯏ." ꯋꯥ ꯁꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯖꯅ ꯈꯜꯂꯤ, "ꯏꯅꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ. ꯏꯅꯝꯃ, ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯀꯣ." ꯋꯥ ꯁꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯊꯥꯖ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯃꯃꯥꯅ "ꯏꯍꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ?" ꯊꯥꯖꯅ "ꯏꯃꯥ, ꯇꯥꯆꯧ ꯍꯣꯏꯗꯒꯤ ꯊꯨꯝ ꯂꯩꯔꯝꯗ꯭ꯔꯦꯅ ꯊꯨꯝ ꯂꯧꯔꯨꯕꯅꯤ." ꯃꯃꯥꯅ "ꯑꯣ, ꯏꯃꯥꯗꯤ ꯀꯥꯎꯔꯦꯗꯅ. ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ." ꯊꯥꯖꯁꯨ "ꯍꯣꯏ ꯏꯃꯥ." ꯋꯥ ꯁꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯁꯨꯔꯖꯀ ꯃꯇꯩ ꯃꯅꯥꯎ ꯆꯥꯛ ꯆꯥꯔꯤ꯫ ꯁꯨꯔꯖꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯁꯅꯥ ꯀꯧꯏ꯫ ꯍꯥꯏꯕꯤꯁꯅꯥꯅ ꯁꯨꯔꯖꯇ ꯆꯥꯛ ꯆꯥꯕꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ꯫ ꯁꯨꯔꯖꯅ "ꯑꯦ, ꯅꯪꯕꯨ ꯉꯁꯤꯗꯤ ꯉꯥꯁꯦ ꯂꯣꯏꯅ ꯆꯥꯔꯣꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ?" ꯍꯥꯏꯕꯤꯁꯅꯥꯅ "ꯍꯣ ꯍꯥꯏꯖꯤꯟꯕ, ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯗ ꯄꯤꯖꯔꯒ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯣꯏꯅ ꯄꯦꯟꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯩ." ꯁꯨꯔꯖꯅ "ꯑꯁ, ꯅꯪꯁꯤꯗꯤꯕ, ꯑꯩꯁꯦ ꯅꯪꯅ ꯑꯗꯨꯝ ꯉꯝꯂꯒ ꯂꯩꯔꯦ." ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ, "ꯑꯩꯅ ꯉꯝꯃꯩ ꯅꯠꯇ꯭ꯔꯣ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯁꯦ? ꯅꯕꯤ ꯑꯃ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯔꯛꯄꯗꯒꯤ ꯅꯪꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯂꯩꯖꯔꯤꯗꯣ." ꯋꯥ ꯁꯥꯏꯔꯒ ꯄꯩꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯒ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏꯒ ꯉꯥ ꯐꯥꯖꯦ ꯍꯥꯏꯗꯨꯅ ꯉꯥ ꯐꯥꯔꯤ꯫ ꯅꯨꯄꯥ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯎꯔꯦ
नुपी अनीना nga फारिदो महेशना थाजबु उरे महेश गारीदगी फट कुमथरगा थाजना लेरिबा अदोमदा लागा थाजगी मतौदो ngahak yengduna le nupa ani amadi गारीदगी कुमथरकते थाजना याम वाना ngamboy ngamdobe bartil lama pairga ising sitpado ubada nungaitrदुना महेश मखोयगी मनाक्ता कुमथरगा थाजदा कदाय फिरोसिदा आई सिटपीगे हारगा थाजगी बार्टिनदा लौरगा इसिंग सिटपा हौवे ममानबा मने ए बा मसिबु ngaura jalo bai महेश कइनो तोरिदुबो लोय मोलनी महेश न खुमी यानी खंगाव से ताकलगा तोइसु उद्रो ममानबा मनु तौ तो मागी थोपा तौजेसनी हारनु मखोयनिसु तुमिन लाइरे थाजगी ममानबी लिंथोइने होइने दादा लोय मोटपा तारे काखलो असुम नाइरे महेशना यानीदा वासे हारगा सोर फिपी होले अदुगा इसिंग दु सिले आई इसिंग जे सुम सिलके नबानी nga do faro महेशती असुमना nga फाबा अमुक्ता तरोक्ट्रे हाइसु हेते इसिंग सिटपा लोयदुना मासु nga फाबा यावसिल थाजगी मनाक्ता nga ama leire haiduna फागे तौरिंगे nga दो नानथोक्तुना चेनख्रे थाजदी सोमदा नोकनिंगबदा लोयरे महेश nga दो कोइतान तानाबदुदा थाजना नुंगाइत्रदुना मान ओइना फाबिरे महेश नाइरे ओ अदुई nga दो मरे याम तौइने अइना फागेना यादे लिंथोय नाइरे दादाना हाइता तौरिने असुमना ngahak nga फारबा मतुंगदा मखोइसु nga फाबा लोयदुना इसिंगदा मखोंग मुखु चामथोय महेशना इचलनी की मिंगदी करी करी कौबा लिंथोय नाइरे आइगी दि लिंथोय अदुगा मागिना थाजा महेशना ओ नंगबु स्वाइदगिरो लिंथोय माने महेशना हारे कइनो मादी वागा अमता गांगदेना लिंथोयने खुमी मादी मसागिने याम इकाइगन मने महेश फरे फरे अदो हयेंगदी आई पुंग अनीदा स्वाइदा लाके नोइनी थोलकेरा लिंथोय होय थोलके महेशना फरे दुदी आइसु हनक्रगे नोइसु हनक्रो थाजना लिंथोयदा nga खरा पीखि चाइदुना थाजना nga खरा लौथोगा महेशता पिरे महेश थाजदे यंगगा तरंग अमदा लैख्रे थाजना से nga से लौसिलो आइदुना पिरमलगा थाजगा लिंथोयगा मखोयनि सु चतख्रे ममानबा अनिदुना ओय ओय चतख्रे लेउकी क्या ब्रो महेश ज्ञान खंगता हे तारे हा होय होय चलसे ममानबा मना नंगदी मनिंगदो ओइना फमलो नथंदा सक फजबे बुंगो नुपीगी दमकता थवाई फावबा पामुद्रबो नंगो नुपीनी कायना मसक फजबजु नत्तबदुदा सक फजरमलदी पतेंग पांबिगी खलमने असुम नाइरे ममानबा कोइरेंगना ममानबा मदुगी ममिंगना मनी कौवे मनीना आइसु तंदना ngahak uiki gaiduna uiriduni wase harga मखोइनी न नोक्सले महेशना हे नोइसु नोइना उदबै तौरिने मकोक्ता कोक्सेट हापदुदा सक्सिंगसिदी युम यौनबा प्रप्रप थौ गारिदो ड्रेस याद्रे मनीने ए खरा कुइने लयु कैनो nga फारकलदुदी मनीने लाकनै महेशता महेशना साउनिंगबुइ कैबो यारे यारे ओजा खंगजरे खंगजरे असुम नाइरे ngahaki matung महेश होइकी मयुम यौरे महेश की मतै मना ए कैदौरे फुरि खंगाउदुदि मनीने खुमे nga फारबिनि इतैमा मतै मना फुरित फिरोन मोना फाद्रसु लैरगा चारसु याबसिदा मनीने खुमे इतैमा मागी से nga पामै नतेदा वा मखा तागे तौरिंगे महेश मनी के कोइरेंगा मागी काते पुसिनख्रे मतै मना करिनुने मोइन हारिसिबो फजना सु हाइरमदे खंग्रेदा तौरिसे हाइरमलगा मतै मसु इमुंगदा चंख्रे सोमदा महेशना
नखोई अनीबु ngawrba ha karino ba haidubo haiba yaesu khangde yadesu khangde नखोई अनि से आइदी लोइना बयाम वादोरिदा कोइरेंगने होय नुपी दौना पेट पेट ngang nan लेरनु अखोई ना हाइसे नंगी न तौदनी महेशना यारे नोय अनि नयम नयम न चलो थेंगे मनीना होय इबुंगो सक फजबो नंग ना हाइद्रसु अखोई सचरगे nga pambo महेशना हाइरे अदो हयेंगदी चमिना दुइनिको कोइरेंगना खुमे होय होय नंगना पुनिंग मफमदा चत्तना लेरबने अखोई नि से हाइरमलगा मखोई नि चु चत्ख महेश फमुंग देबतुना ngसाइगी मैमदो निंगचिंगे नोफे का तौरदुना ngसाइगी दो था जायबा इस फजे है मदुगी नुपीदो अइना लौदबा याद्रे ममित अनि तुनगा अइंगोंदा कुफेट का फेट येंगलदना असुमना मतौदु निंगचिंदुना महेश वाकल खना खना अदुम तुम थख्र मतै मना महेशबु चाक चार चाइदुना हौदोकपा चंगे महेशना हाइरे इतैमा नोंगालबो मतै मना हे मसी येंगुने कदाइदे नोंगालमनो नुमितारिने नुंदांगी चाक चार चाइदुना कौरिबनी महेशना ओ इतैमा आई तुमलुबसिदा पुंगाव ngawre मतै मना लाओ लाओ हाइरमलगा मतै मसु तोख्र महेश कोइगी मचिन मना अहुमने नुपा ngaktane मतै मनिसु थबक लोइने तवे मयाम मनिसु तवे मतै मयायमगा मागी नुपागदी थबक मफमदा लेखि महेशना अतोमबने महेश चाखुमदा चंगक्तुना चाक चारे मतै महलना हाउख्रेदा इनाउगी ngasiदी ममागा मपागनसु अखोई इचा तोंबगी ngasiदी स्वाइदगी मानदेबु ममाना मखातारे लेखुमगा उंगतै तैगा लारबु स्वाइदगी ओइरमलरोय नोंगता लेखुमदा कुमदबा इचाना हे लवाई नुपीगा दे पुसिलकनुको इमादी हारिसिनी पुसिलादी आइदी यारोयको महेश चाका फत्तोकलगा थोख्र मपाना हे ममा कइनो नोइना हारिदुबो अंगांगसे चाका फजना चाकिद्र लवाइना करिनो इम्फालना करिनो लवाई इम्फाल हाइबसे मीगी वंगांग संगांगना लवाई इम्फाल खाइबनिको हेरा कई कानदबदा वा सेरमलगा मपासु चाकतोगा थोख्र ममौगा ममा इबेमलगदी पैरगा लेहवे इबेमलना नोइना पासे कइनो माना nganglisibo अतोमना लवाई नुपीगा पुसिलादी कमदौनी युमसिगी इज्जतका येंगदखै अदुमनगा तौरादी तोंगाना थमगदबनी मसा मसु थबक मसा अमा तौरबनी मसागा चानबा थबक ओइरदी हायरगा असुमना ममौगा ममागा नोक्तुन वारी छनरी महेश कोइगी इमुंग पैसा याम पाई हाइबगी मतिक मीबु क्या उसिते अचाउरब यामना पामी पामजिबा हाइबबु मपागा महेशगा खक्तनी अतैदी चप माने सोमदना महेश मागी कादा नोंगानबसे ngaibo onthongna wadurida aidi ngasi sibo matamse sungchat he chatte pungda mu yengi wakhalda mu khal koichat amu chale tawduna leire phamungda mu changlaga wakhal khanduna adum tumthak nongale thajagi mama machabu hawdokpa change ibema हौगलो चाक लोरमलबनी इमा इंसांग नापी खरा खोमलगा कैथेल तमना अतुम चखरगे को थाजन हो इमा अइने ngarang फारक पगादो अदुसु यंथो इमा ममाना होय इचाना वाना फाजरगा चाबसु फंगद्रे खंगद्रे दे बेबा इमा इचागी लाइबकसे थाजना अस इमा यारेबा नंगसिमा ममाना होय चले फजना लेरमु हायरमलगा ममासु थोख्र थाजना इमा नंगसे याम वारेको आई इमाबु नुंगायनबा ngamdre aina nupa oiramladi imabu wahalam loiko asum haiduna thaja kaple thaja imungi thaba ingkhang khara loisinduna leiri linthoi
ꯃꯈꯣꯏꯗ ꯂꯥꯛꯏ꯫ ꯊꯥꯖꯅ ꯑꯩꯗꯤ ꯅꯪꯅ ꯀꯧꯕꯒ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦ, ꯊꯕꯛ ꯇꯧꯔꯤꯉꯩꯗ꯫ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯦ, ꯇꯥꯔꯣꯏ, ꯅꯪꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯂꯅꯤ, ꯑꯩꯁꯨ ꯆꯪꯉꯛꯏꯁꯤꯅꯤ꯫ ꯊꯥꯖꯅ, ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯏꯁꯤꯕꯣ? ꯂꯤꯟꯊꯣꯏꯅ, ꯉꯔꯥꯡ ꯄꯨꯡ 2 ꯍꯥꯏꯔꯝꯕꯗꯣ ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯊꯥꯖꯅ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯉꯥꯎꯕꯈꯩꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯇꯥꯅꯤꯡꯗꯦꯀꯣ, ꯃꯁꯛ ꯐꯖꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯊꯦꯡꯅꯕꯗ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅꯒ ꯂꯧꯔꯤ꯫ ꯂꯤꯟꯊꯣꯏꯅ, ꯑꯗꯣ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯗꯣ ꯊꯣꯛꯑꯒ ꯌꯦꯡꯂꯨꯔꯁꯦꯕ꯫ ꯑꯗꯣ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯅꯪꯉꯣꯟꯗꯅꯤ ꯌꯦꯡꯂꯤꯗꯣ, ꯑꯩꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯥꯗꯧꯈ ꯌꯦꯡꯕꯗꯣ ꯑꯩꯗꯤ ꯎꯍꯧꯖꯥꯠꯅꯤ꯫ ꯀꯥꯟꯅꯗꯦ ꯅꯨꯄꯤ, ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯩ ꯂꯥꯛꯀꯅꯤ, ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦ ꯍꯥꯏꯔꯝꯂꯒ ꯊꯥꯖꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯆꯦꯟꯈ꯭ꯔꯦ꯫ ꯊꯥꯖꯅ, ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯄꯦꯜꯂꯦꯗꯀꯣ, ꯑꯩꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯂꯦꯞꯄ ꯂꯩꯇꯦ, ꯍꯥꯏꯅꯈꯤꯕ ꯄꯨꯡꯗꯤ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯂꯤꯟꯊꯣꯏ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯥꯖꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯊꯥꯖꯅ, ꯍꯩꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯑꯁꯦꯡꯕꯒꯤ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯦꯅꯦ ꯃꯥꯗꯤ꯫ ꯂꯤꯟꯊꯣꯏꯅ, ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯔꯣꯕꯀꯣ꯫ ꯊꯥꯖ ꯈꯨꯝꯗꯦ꯫ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯕꯅꯦ꯫ ꯊꯥꯖꯅ, ꯂꯤꯟꯊꯣꯏ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯏꯃꯥꯁꯨ ꯂꯩꯇꯦ, ꯉꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏ, ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗꯅ, ꯃꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯀꯃꯥꯏꯅ ꯍꯦꯛꯇ ꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯕ? ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ? ꯑꯩꯈꯣꯏꯕꯨ ꯄꯪꯌꯥ ꯌꯥꯕ ꯑꯣꯏꯅ ꯃꯤꯅ ꯎꯔꯣꯏꯗ꯭ꯔꯣ? ꯂꯤꯟꯊꯣꯏꯅ, ꯅꯪꯅ ꯃꯗꯨ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ, ꯌꯥꯅꯤ ꯌꯥꯔꯣꯏꯗ ꯍꯥꯏꯔꯛꯑꯣ, ꯌꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯄꯩꯔꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ, ꯍꯣꯏ ꯌꯥꯔꯦꯁꯦ, ꯁꯥꯎꯔꯅꯨ, ꯅꯪ ꯁꯤꯗꯤꯕ ꯃꯔꯩ ꯌꯥꯝ ꯀꯜꯂꯤꯍꯦ꯫ ꯂꯤꯟꯊꯣꯏꯅ, ꯑꯗꯨꯅꯦꯕ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯣꯏꯗꯒ ꯁꯨꯡꯆꯪ ꯆꯪꯉꯣꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯏꯃꯨꯡꯗ ꯂꯣꯏꯁꯤꯟꯕ ꯆꯪꯍꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯃꯍꯦꯁꯄꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯌꯥꯝ ꯄꯥꯝꯖꯔꯝꯃꯦ ꯃꯍꯦꯁꯄꯨ, ꯑꯗꯨꯅ ꯉꯁꯤ ꯃꯥꯅ ꯃꯍꯦꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯃꯍꯦꯁꯅ ꯉꯁꯤꯗꯤ ꯊꯥꯖꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯉꯤ꯫ ꯂꯤꯟꯊꯣꯏꯅ, ꯍꯦ ꯁꯣꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯍꯟꯕꯤꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯂꯥꯏ ꯅꯤꯡꯉꯤ꯫ ꯂꯤꯟꯊꯣꯏ ꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯄꯩꯁꯥ ꯄꯥꯏ, ꯑꯗꯨꯕꯨ ꯊꯥꯖꯒ ꯂꯨꯅ ꯇꯤꯟꯅꯕꯅ ꯊꯥꯖꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ꯫ ꯊꯥꯖꯅ, ꯂꯤꯟꯊꯣꯏ, ꯌꯥꯔꯦ ꯊꯣꯛꯑꯁꯦ꯫ ꯂꯤꯟꯊꯣꯏꯗꯤ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯅ, ꯍꯩꯃꯥ, ꯂꯤꯟꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯀꯧꯏ꯫ ꯂꯤꯟꯊꯣꯏ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯛꯑꯦ꯫ ꯂꯤꯟꯊꯣꯏꯅ, ꯍꯥ, ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯊꯥꯖꯅ, ꯉꯁꯥꯏꯅ ꯂꯣꯏꯔꯦ, ꯅꯪ ꯀꯧꯕ ꯇꯥꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯑꯩ ꯁꯨꯝ ꯌꯦꯡꯂꯤꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯊꯥꯖ ꯀꯔꯤꯝꯇ ꯀꯦꯗꯦ, ꯏꯆꯝ ꯆꯝꯅ ꯊꯣꯛꯂꯛꯑꯦ꯫ ꯊꯥꯖ ꯂꯤꯞꯁꯇꯤꯛ ꯆꯝꯇꯛ ꯇꯧꯕ ꯑꯃꯗꯤ ꯁꯪꯉꯤ꯫ ꯊꯥꯖꯗꯤ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯩ, ꯑꯗꯨꯒ ꯂꯤꯟꯊꯣꯏꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ꯫ ꯂꯤꯟꯊꯣꯏꯗꯤ ꯀꯦꯕ ꯈꯔ ꯄꯥꯝꯃꯤ, ꯑꯗꯨꯅ ꯃꯍꯦꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯐꯖꯅ ꯀꯦꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯅꯤꯡꯊꯤꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯗ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯃꯅ ꯀꯦꯗꯅ ꯐꯖꯕꯅꯤ, ꯑꯃꯅ ꯀꯦꯔꯒ ꯐꯖꯕꯅꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ, ꯏꯆꯦ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯐꯖꯩꯀꯣ, ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯃ ꯀꯣꯏꯖꯔꯒꯦꯗꯅ, ꯌꯥꯕ꯭ꯔꯣ? ꯂꯤꯟꯊꯣꯏꯅ, ꯍꯦ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯔꯥꯡꯒ ꯄꯥꯝꯂꯗꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯉꯍꯥꯟꯇꯅꯤ ꯅꯪ ꯁꯣꯁꯤ ꯁꯣꯟꯈ꯭ꯔꯤꯗꯣ꯫ ꯅꯨꯄꯥꯗꯨꯅ, ꯏꯁ, ꯑꯍꯟ ꯀꯌꯥꯝ ꯁꯥꯖꯅꯤꯡꯂꯗꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯤꯟꯊꯣꯏꯒ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡꯒꯤ ꯉꯥ ꯐꯥꯐꯝꯗꯨꯗ ꯂꯥꯛꯑꯦ꯫ ꯁꯣꯝꯗꯁꯨ ꯃꯍꯦꯁꯅ ꯀꯣꯏꯔꯦꯡꯒ ꯃꯅꯤꯒ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯅꯤꯅ, ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ, ꯀꯣꯏꯔꯦꯡꯗ ꯐꯣꯟ ꯇꯧꯔꯣ꯫ ꯃꯍꯦꯁꯀ ꯃꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯣꯏꯔꯦꯡ ꯂꯥꯛꯑꯦ ꯃꯍꯦꯁ ꯍꯣꯏꯗ꯫ ꯃꯍꯦꯁꯅ, ꯃꯅꯤ,
Nang leramo noi thongkalda koireng di lae. Wa serga phone do thamallaga mani lawba lae. Mani lawrurga makhoi hum amuk lae. Mayasna ba gari do khara kana thau pung de ni ta dore ngairamani. Koireng na imai pema ngairamo hojika nupi nabu kebagi mingchel amu yenglingeda fajabrana tungmang amu adum tawringeda thengna tawni nongmata nupi ne ngairam ba base tadri ai khoi. Mayasna ho hana dei khangnaba mi ordi faba ngarang ta khangnaba nina aina pung hairame pung de ngairam doiba hana degi khangnadana tholaktrasu phone tawra kaukthungne su leite adunane aina haise nakhoi ani sima aina ngangbu wada mari tawdoirga adum lei kaino khangdeba. Ngaikho asigi dukan sidagi asapot khara laikhige asida khamu gari do dukan mapa duda gari do khame aduga Mahesh achapot leiri. Manina tawrisi yengune khangnaba nupisu nata ngairam loisu khangda asapot ka leidana paisa dum pamu yaidi nupi daga paisa sungta thadaroi moina thadarak pradi yai aina gadi oirodabani. Koireng is nang suba yarako to ama se thokle makhoi ani su tumina laikre makhoi hum amuk lae sum lakpada nga phabam do yodore somdana thajana linthoi lakte changlase migi mamangda aikhoi ani na ngaibdo ikai jeyeba. Linthoi ngaikho he mibu lairo pung ani tabada ngairi khitang soidok sujin ya jabo haitna. Linthoi mangak thanga to neng. Linthoi ne ure lapna ngarangi gari do lakpodo. Linthoi ne tu yengo adala ise ngarangi gari do asi orangmani haiduna. Linthoi yam harauri masamga semdana post tawri thajadi makhoi lai haibaduda ikai boy pakhat boy kainom tawre.